Lenshinbirakshi mayam Mangang Pakhang taramna okchari ngasi emung Mymgidmkta anwba film ama puduna lkchari ngasi film asi mamingdi Badla Manipuri da hairagana laman khumba haibani nupa khatana Mihatpa ngambara nupidi Mihatpa ngambagi thongna leitabra masiga loinana mama mapana Machagidamk Kari Twba Ngmmi haibadu film asi tajuna yengminasi film asigi ahanba sinda film asigi main character ama oiriba Badal Gupta lawyer adu Mahana Lady by Yumaduki Hek opposite Lady B, Mahaki Klein do Unanabigidmkta, Soro Lantokuna, Klein Dugimayum that Lagami, Matangisinda, Badalna, Mahaki Klein Dugimayum that Tong Tilami, Emung Adudagi, Nupi Matong Hangdotuna Tolaki, Badal Heire, Aiming, Badal Kawi, Nangi lawyer Jimina Aibu, Nangi Kesadu, Tinanabigidmkta Tarakpani, Nahak Naina Tabra. Nupi Duna Mahare, Jumi Ai Nenani, Adu Aigi lawyer Jimina Harakpadadi, Nangdi Numidamaram Karatina Lakani Hina Paupira E. Badal Heire, I Ninganta Libase, Aruba Taba Ama Lere, Adunani, Adubu Karigumba, Nangitaba Achin Balerabadi, I Karatina La Oharaga La Age, Naina Heire, Kari Aruba Lerabage, Emung the Chango, Aduga Wari Makapazana Sanarasi. Matangisinda Badal, Nenagi Emung the Changlami, Aduga Yumadui Manung the Ladyba, Honga Omagi Mapa, the Leptuna Leding Tanza Sida, Tivida Asumna Heraki. Glen More Hariba Hotel Aduda, Siduna Lerambanupa, Arjun Mihatpa Kiesta, Generiba, Nena Haribanu PSC, Chamsambanupinate, Mahak Sarkarna Masakanglaba, Quaidegi Haitoshing Twba, Karbarwala Singimrakta Amatalibani, Handakta Su Inona, Mahak, Business Person of the Year Haba, Manadu, Punkivani, Nena Gamayokta Generiva case adu, Handakapta Asidagi Soidana, Kota Putolagani, Adobu Nena Nadi Mahak Maralete Haiduna, Pulista Mahaki official statement Pikrabani. Matangisinda Badal Lamadi, Nena, Hamduna Warish Hanarami, Badal Nahare, Nena, Nangi Mataka Siriba, Naralasi, Ontonayamna Chaukre. Adubu Labo Pabdagi, Hausu Pabugi Oinadi, Nangi Mayokta, evidence Amta Pangri, Nena Namhare, evidence Amta Pangloi, Maramdi, Aina Aranbataba Amta Tokide. Badal Namuk Pagi Taradun Hare, Karishu Todrabasu, Mara Laitana, Dandi Pangwami Mayama Yaokrabani, Masi Matunda, Badal Namuhare, Nangi Hana lawyer Ramba, Jimmy Haribanupadu, Aina Ponta, Ponchunga Sate, Mahakadai the Lakibage, Hausik se Equimam Tanagadaba, Wa Aruba Malade, Naina Hari, Jimmy di Taba Machaki, Miyama Unarugani Haiduna Chakibani, Karigumba Mahana Unariba Mieduna, Ekoi Mateng Pangvirak Patarabadi, Ekoi Kesasi, Soidana Mai Pakani, Badal Namhari, Adugi Wadudi, Ai Jimmy Hana Warishana Krabani, Adubu Quaidagi Luribadi, Hausi, Nangi Mayokta, evidence people Ngmni Haba, Miyama Tolakle. Wahai Setavada, Naina and Pakananglai, Kanano Miedubo. Badal Heire, Miedo Kanano, Mahana Kari evidence lady Bano Habadu, Equi Kanamta Kangdri. Adubu Karigumba, Mahana Nangi Mayokta, Wakara Polista, Hairupatarabadi, Equi Kesasi, Soidana Maitiba Yabagi translate. Maramadunani, Aina Haina Kiba Matamadudagi, Harangan Katna, Nangina Nakta Lalibase. Aigi Kangna Chanaba, Polista Labor Musing Aduna, Pau Pirakpada, Nangi Mayokta, evidence Pigadoriba Nupa, do Pung Ohungi Manunda, Police Station that Soidana Yarok Lagani, Madugi Matunda Mahana, evidencing adu Polista Kusenagani have a Pau di Pangle. Mahana Pigadoriva, evidencing Adugi Matungina, Policing Nena Nangu, Nashinundang Pavala Lagani, Nangu Paru Haiduna, Eres Waranamasu, Soidana Tolak Lagani, Wahai Setabada, Nena Yana Pakana, Mahaki Hana degi Okilura Lava, Jimida Fontarami, Adubu Jimigi Fonadudi, Swiss of Lerami. Upai later bada Nena Heire, Handak Lakadoriba, anwba evidence Pigadoriba Nupaduna, Aigimaram the Haigador washing a secarino. Mahang hiding by Jasanu, Aigi Oinadi, Aina Tokiba, Ashang Atsuma Tabaksingado, just a Loina High Krabani, Maramazuna Idika Shuki de. Badalna Muhari, Nena, Nangi Miyanga, Nanga Chumikan Batava Ado, Ni Atopagi Miyangadi, Nanga Toribatava Ado, Quadi Lan Batava Werambasuyai. Maramaduna, Wafam Kurimaki, Ongan Tonganba Migi Miyangi Matung Inna, Ongan Tonganba Arta Tokani, Aduga Quadi Maruina, Porta, evidence Putokuna, Proof Tavanga Mopam Adu, Chumme Hana Lonagani, Maduna Tava Ate Wafam di, Aranbani Hana Logani. Maramaduna Nena, live Tireba Numit Adu, Tokiba Todosingado, Nangina Famdagi, Atsumba Washingado, Aitaba Pami. Maramdi Nangna case Siki Matanga, Hana de Hona, Pikiba official statement that Lady Banangi Wapam Singaduda, loophole Mayama Mayauri, Ivedi, Nangna Pidi Wapam Singaduda, Sana de Mayama Mayauri Hibani, Maramaduna Nena, Tokiba Todo Singado, Yamna Kuptaba Monda, Yamna Detailona, Engon the Nangi Atsumba Singado Hayu. Nangi statement the Lakiba, loophole Singado Sijanaduna, Police Nangi Mayokta, Kiesama Sagat Pangam Danabagidamkta, Nangi loophole Singado, Lahandana Bohonagadoribani. Nena, Nanga Suhena Kangliba Duni, Nasi Fawada, Agi Carrier da, Aina Kies Amata Maitiba Lakidri. Maramaduna, Nangi Kies Asida, Hokiba Todosingado, Engonda Amta Chitadan Hayu, Madu Erebadi, Nangi Kies Asisu, Soidana Mai Pakani.
Naina yamna thamoi sokna hairei aina aranba ama tauki madugidamakta aigi nupa amadi aigi ichana aibu hundoktuna thambirame aibu thadoktuna chatkre masigisu mathakta pulisna aibu house arrest tawduna thambiri pung kunmari chupa aibu senaduna leiri aigi punsida khwaidagi waba tangkak haibado hauzik asina oirabani karigumba aina aranba thaba ama toramba tarabadi natragana aina wa losinduna thamba oiramba tarabadi aigi awaba asidagi konanabagi aina tawriba thabak singado ngahana loina haidu amani adubu aina di kemta aranba tawkhide maram adunani aigi famda wa hainaba amta leitribase Naina gi thamoi sokpa wa se taraba matungda badal na harai madu oirabadi ibani wari sanabagi mathau tadre kuidana pulisna nangbu mihatpani haiduna phaba laklagani Naina pung ahumgi matungda nangi mayokta evidence pigadoriba nupa aduna evidence piraba matungda pulisna nangbu phaba lakadoribado madu aina thingba ngami tawbatabu numit aduda thokiba thodoksinga adu nangna engonda amta chithadana wari ligadabani Naina yamna sauna harai aidi iral kemta leitabani mi amana aibu manghalage haiduna aigi mayokta case asi toksilakpani badal yamna ingna tamna harai Naina nangbu mina manghanabagidamkta mina case asi toksilakpani haiduna nangna engonda oiroi paroidaba wa mayam ama haiduna ibani gi matam manghanba ama natragana laibak thiraba numit adugi thodoksinga adu achumma khudimo engonda hairaba matungda pulisna nangbu phadanaba aina plan tawba ama choice ani si manungda karambana phai haibado nangna khallo Naina harai phari adu ebatarabadi nangna hangningba wahang khudima hanglao badal hanglai Glenmore haidiba mafam adu mafam asidagi kilometer 200 hena lapa mafamni mafam aduda karigidamakta nang amadi Arjun chatminaramlibano Naina harai Arjun amadi ai khangnaba tha ahum sure akhoi ani gi marakta aronba mari su leikhi adubu laibak thibadi akhoi bani gi marakta leiriba aronba mari adu mi amana khangki mi aduna ibani gi aronba mari adu mayamda khanganba pamrabadi Pakarora puduna Glenmore hairiba hotel aduda lau haiduna kaurakhi madugidamakta ibani chatkibani badalna mohanglai kari maramgidamakta nakhoi anebu Glenmore hairiba mafam aduda lau hairibano Arjun amadi nakhoi ani unaba matamda Glenmore hairiba hotel aduda unakhiba yaubra Naina yamna sauna harai aikhoida blackmail tawrakliba mi aduna kaurakpadagi chatpani hotel adugi maramda oina nangna wa hangduna leire aigi case asigi maramda wa hangbagi mahutta badalna mu yamna ingna tamna harai Naina case asi ngamge haiba tarabadi details ta focus tawba tai haibadi yamna kupthana mamutana khangba ama mathau tai maram aduna numit aduda nangna ukhiba nangna thengnakiba hauto wathoksinga do amta jithadana engonda sanjoina distra rastada mahabharat ki wari likhiba adugumna amta kandana lirau nangna engonda hairiba wasinga duna achumbani haina aina lawgadoribani maram aduna wakhal munna khantharo numit adugi thodoksinga do amta jithadana engonda liraklo masigi matungda Naina wari lirai Arjun amadi aina Glenmore hairiba hotel aduda chatlaba matungda aikhoida blackmail tawrakliba nupa adudi aikhoibu unaba laklamde ngaihak leiraga aigi phone da Arjun gi number dagi Arjun amadi aigi marakta leiriba aronba mari adu mayam mamangda loina haidu agani haiduna message ama tharakhi message adu uba matamda Arjun amadi ai pakhatpana loikhi masigi matungda Arjunna aikoina purakliba paisa singado bag ta hapsilo aikoi chananaba tawrasi haiduna hairakhi masigi matungda Arjunna aikoigi paisa singado bag amada hapsili aduga aina ko lisillingai tanja aduda ikhang khangaudana aigi tungdagi mi amana engonda yamna kanna ilakhi miyoi aduna kanna ilakpagi safu aduna mingsenda aigi ko yamna kanna yaisinki madugi matungda aidi dum wanthakre badalna mohanglai phari adu erabudi nangna hek gyan tarakpaga nangna ihan hana uba pot adu karino Naina harai aina hek gyan tarakpaga aikhoigi hotel gi ka aduda pulisingna thong yamna kanna thenduna lerami thong hangdo haiduna masigi thangnaba mikupta Arjun gi asiba hakchanga loinana aikhoina purakliba paisa sing adu pumchai chai khaiduna bathroom gi floor da tariba du urami Arjun gi asiba hakchanga nakanda yamna lumba table lamp stand ama I taiduna tariba du su urami asumna aina ingawngawna Arjun gi manakta leiringai tanja asida pulising aduna hotel ka adu thong thugaiduna khoini na leiriba ka adu changlakhi masigi matungda pulisingna aibu mihatpani haiduna aibu phakhi Badalna muhairai pulisingna phangba pawgi matung inadi nakhoi ani gi ka manungda mi yamna langbagi makhol takhi hai aduga mapanda kanamta su tholakpa ude hai nakhoi ani gi ka adu manungdagi su thonglolami masiga loinana ka adu dagi hongnawda kangthotuna mi atopa chatkhi haibagi khudam changdamsu amta phangde masigi su mathakta Glenmore hairiba hotel adudi yamna ingba mafam oibanina ingthamtha matamda hotel adugi leiriba thongnawsing adu special lock ama sijanaduna hongnawsing adu matam pumbagi oina lock tawduna thamlibani masina takpadi ka amada nupi maga nupa maga leminare aduga nupa do siramme ka aduda mi kanamta su changde aduga ka adudagi mi kanamta su mapanda tholakhide aduga khwaidagi maru oina ka adasu manungdagi thonglo lebani maram aduna Arjun haliba mi asi nangna tana kanamta oiroi
Masini pulisna nangi mayokta siriba nangi naraldo. Naina na hairei Arjun halamliba nupa aduna aingonda iral sijanabagidamkta Arjun halaba matungda mahakti kaadu thadokuna chatkrabani. Badalna mu hairei nakhoi anina leiriba hotel kaadуда changnanaba soodudi nakhoi anina pairibani aduga matau karamna Mihatpa aduna nakhoi kaada changlakadoribano. Naina na mu hairei maduni aina hairiba senga saidagi Mr. Badal. Hokiba thodoksinga ase mi amana aibu manghalage haiduna hanadagi hauna matam yamna changna plan tawduna aibu Mihatpa tahanaba mahakna silibani. Thaudo asina maram oiraga aigi nupana aigi icha puduna chatkre aiga su divorce tawre. Aduga aingonda iral siramliba mi adudi haujuk phaba masak maming khangdri mahakti yamna nungaina leri aduga aigi punsidi pumloi loire. Badalna muhairei adudi nena nangonda asigumba maralama pisinduna nangbu manghanba pamba mi lebra leirabadi mahak adu kanano. Aduga nangna aingonda hajik liriba wari adudi just ki mamangda puthokpa yaroi nangi wari adudadi Mihatpa aduna mi halamaba matungda ka adudagi mangkhi haibaga chap manare. Hong londuna leba ka amadagi mi ama mangkhiba haibase masidi oithoktaba wani. Naina na muhairei Mihatpa thiba adudi police ki mathauni aigi ithau natte. Badal hairei Mihatpa adudi police na hanadagi masak khangduna lerabani nangna Arjun hatpani haiduna police na hanadagi hauna khankrabani. Naina na muhairei adubu aina hairiba wasing adudi asengba achumba ngatani masidagi hena atopa hainingai lete. Masigi matungda Badal yamna ingna tapna hairei Naina aina chahi nifu hena ukil oirakpa matamda makhal anigi miyoi thengnai. Ahanba makhal adudi masana masabu ukil aingondagi hena singye hana khanjaba ama aduga anisuba makhal aduna tasengnamakki aingondagi hena singba makhal ama. Adubu nena nangdi ahanba makhalgi mi edo mali. Mathangi sinda Badalna mahakki briefcase adudagi khabar machet ama laukthoi aduga khabar machet adu Naina da yenghaladuna hairei. Khabar machet asida Sani kauba nupa ama mafam khangdana mangkhre haiduna yauriba asi Arjun nakhoi anina chaluriba Glenmore hairiba hotel adugi manaktani. Karigumba nangi mayokta evidence pigadoriba mi aduna Arjun gi misi amadi Sani kauba angang asina mangkiba case ani asi mari lene haiduna mahakna police ta haiba tarabadi Naina nangbu police na phaba lakpa adudagi aina kanba ngamloi. Naina ngasaidagi nangna wathi warem tawduna oidaba wa kaya ama haiduna matam mayam ama manghankhre. Maram aduna Naina nangbu tasengna jail da laigadaba adudagi kallu haiba tarabadi wari pumba asengba ngataliyu oiroi paradaba nangi bapna sajanba wari adudi aingonda hairakanu. Aduga khwaidagi maru aina aingonda wa lotke haina su khanganu. Masigi matungda Naina na yamna thawai nungaitana wari lirei. Hongi mamangda ai nongma Paris-ta meeting ama lei haiduna yumdagi tholakki adubu aidi meeting adu chatpagi mingda Arjun amadi ibani achikpa mafam amada chatuna punna leminakhi. Mafam adudagi Arjun ibani gari amatada punna hanminarakhi aina gari thawi aduga Arjun di mahak photographer ni maram aduna lambida leiriba scenery fajaba singadu photo kaplami madu khakta natte Arjunna aina gari thawriba adusu photo mayam ama kapkhi. Gari thawna Naina na Arjun da hairei Arjun ibani lona unariba asi makhatana torugumsi aigi nupa amadi aigi ichada phau aina minamba asi ai ngamdre. Arjunna mu hairei nangna tonda natte imungda minamduna mafam asida laklibase. Aisu aigi nupi Rachel da thaba ama chalugadoribani hairamaga nangbu unanaba mafam asida lakhibani. Naina ibani tasengna lapthoknaba pamlabra. Naina na su pame haina hairakhi. Adubu tanja asimaktada makoina thoriba lambi duda ikhang khangaudana saji ama chenthoraki saji duda gari thomdana bukhanaba matamda lambi da laklamba gari atopa amaga oina thengjinakhi. Mathangi sinda Arjuna makhoi gari dudagi thoktuna atopa gari duda yauriba mi edu kamdauribage haiduna yengba changlui adubu laibakti gari edu da yauriba nupa adu siduna leramle. Nupa aduna gari thawna message thanaduna lakpadagi gari edu control ngamhodabadagi thengjanabani haiba Arjuna khangki. Gari manungda siduna leiriba nupa asi Sani hairiba nupa aduni ngasai Badalna khabar machet ama puthoktuna Glenmore hairiba hotel adugi manakta nupa ama mangkhi haiba madugi nupa aduni hauzik gari manungda siduna yauriba asi. Mathangi sinda yamna pakhalaba Naina na police ta phone tawnanaba phone lauthoklami adubu Arjun chensinlaktuna khami. Masigi matungda Arjun hairei Naina police ta pau piganu ekhoina accident tawriba asidi ekhoigi iral natte nupa asigi maralni. Masigi matungda Arjun na Naina bu nupa adugi manakta chingsili aduga hairei yengu car manungda siduna leiriba nupa asi mahakna gari thawba matamda seat belt sufade aduga nupa asina gari thawna message thanaduna lakhi maram adunani mahakna control ngamhodabadagi gari thengjanaribase siriba nupa asigi maralni ekhoigidi iral yaude. Adubu Naina di Arjun hairiba wasing adu taramde Arjun dagi mahaki phone mulli aduga hairei accident ama tholabanina police ta pau piba haibase ekhoigi ithawni. Masigi matungda Arjuna amuk yamna sauna hairei Naina nupa ase sirabani ekhoina karisu tawba ngamlaroi. Madugi su mathakta ekhoina accident tawriba asi mi kanamtana su uba natte aduga kanana su khangba natte.
Maram aduna ibanina mafam asidagi tumina chatkhrabasu anamtana karisu hainarakloi adubu karigumba nangna police pau piba tarabadi thawdok asi kamdawna thoklibano haiduna thigalakpa matamda ibanigi aronba mari sisu mayam loina khangnaраklagani madugi matungdagidi nangi nayum amadi aigi yum adusu pulap kaiba tabani mayam loina khangnarakpa tabani asumna Arjuna nenabu themduna mafam adudagi chatkhinaba thawrang torami Arjuna amadi nena makhoi karda famduna karadu start torami adubu laibak thibadi karadu start hauramde asumna leringai tanja asida alapada gari ama lakpagi makhol tarakhi masigi matungda Arjuna amadi nena makhoi gari adudagi kumtharakhi Arjuna nena da hairi nena nangi gari mana aduda nang dum leptuna layu aduga aina makha taba wa hairakpasing ado maduga chanaba paukhomata pirau asumna nena da hairamlaba matungda Arjuna sanigi karmanakta changi aduga sanigi asi bhakchang adubu alapada lagliba nupa aduna udana ba haiduna pakthaduna thamki asumna asi bhakchang adu losilamlaba matungda Arjun makhutta dairi ama paiduna nena gi manakta amuk lakhi masigi matungda Arjun amadi nena wari sanaba saduna makhoi gari manakta leplami tanja asida alapada lakhiba gari dusu makhoi gi manakta khamlakhi driver aduna nena amadi Arjun da hanglakhi nakhoi kari problem tholabage ai mateng pangamura Arjun amadi nena na hairi aikoina lambi asida gari tharakpa matamda gari thengjenakhi maram aduna aikoi gari da sokliba sing ase semnanabagi damakta aikoi ni contact number launarambani adubu tanja asida sanigi kar manungda leiriba sanigi phone aduda call ama lakhi masigi matungda Arjuna sanigi kar manakta chatuna phone adu loktoi aduga magi phone sasinaduna wari sanaba sarami aduga driver aduda hairi aikoi bu loba mi laklagani yumga paw phaunare wahai ase tabada driver adusu adum chakre masigi matungda Arjuna gari manungda yauriba sanigi asi bakchang adu gari manungdagi chingthorakhi nena na hairi Arjun kaino nang toidubo aikoi mafam asi thadoktuna chatkrase hairaga kari maramgino nangna asibado amuk chingthoraklibado Arjun hairi haujikti hana leiramba phibam aduga manadre ahong bukhara leire aikoi ni na mafam asida accident thoktuna lei haibase driver aduna khangkhrabani masigi matungda karigumba mafam asida asi bakchang asi thengnaba tarabadi aikoi ani bu soidana driver aduna police ta masak takigani ibani na lona na khonariba pumnamak aremba tarani masigi matungda nena amadi Arjun makhoi ani na sanigi asi bakchang adu sanigi car adugi maningi trang aduda hapsilami masigi matungda Arjuna sanigi car adu thauduna chananaba torami adubu laibak thibadi sanigi car adudi manual gear oirami maramaduna Arjundi gari adu thauba hairamde mathangi sinda Arjuna gari manungdagi chenthoraktuna nena da hairi nena ID gari asi thauba hairaroi maramaduna sanigi asi bakchang yauriba sanigi gari asi nangna thauduna mafam asidagi alapa mafam amada puthokro aduga gari asi mi kanana su uroidaba mafam amada manghankhro nena nadi asiguma thabak tawba ngamjaroi haiduna selami adubu Arjuna pharaduna hairi nena thabak asi nangna tawdaba yaroi karigumba nangna tawdaba tarabadi banigi punsidi pungloi loirabani nangna su accident thoktre mamangda haikibadaini thawdok asigi matungda ibani amu hana unaragumse haiduna nena aisu nangna hairibado yarage maramaduna asi bakchang ase mafam asidagi puduna manghankhro masigi matungda ibani amu hana paw phaunaragumsi amu hana su unaragumsi mathangi sinda nena na accident thokpam mafam adudagi sanigi car adu yamna lamna thawdorakhi aduga mi kana su tadaba achikpa part amagi manakta gari adu khamlami aduga gari adu part aduda inthakinanaba sem saduna lerami tanja asida nakanda leiriba uwa marang aduda mi lakpagi makhol ma takhi nena na kanano haiduna yengloba matamdadi mi oiramdre saji ama leptuna lerami nena na chingnaraduna akoibada koyeng yenglami adubu saji duna taba kanamta uramde masigi matungda nena na yamna wano khanaduna gari adu part manungda inthaki mathangi sinda nena na kapladuna badalda wari lirei numin aduda Arjuna engonda haikiba wasing ado ngasi phawba aina kawba ngamdri thokiba thawdoksing adu accident ni haibado adubu haujikti ningamdabana pik thankhre numit aduda Arjuna haiba wa adu taramdaba tarabadi ngasigi dasa asi taramloi haiduna nena yamna mathamoi songna badalda mapi daba makhai magi nungaitaba wari sing adu lirami nena gi wari si taraba matungda badalda mahanglai makhadi kamain tawraba nena na mapi te tholaduna hairi aina tawdariba thabak sing adu loiraba matungda aina Arjunda phone ama torami aduga aina leiri pumafam adu Arjunda hairami masigi matungda Arjuna gari puduna aibu lawba lakhi mathangi sinda Arjun amadi nena makhoi gari duda tongduna mayumda halakhi adubu Arjundi mahangna gari thawba matamda makti yamna matha sana leibagumna torami mahaki matawadu ubada nena na hanglai kari torabage Arjun hairi nangna sanigi asi bakchang adu puduna chatkraba matungda aina nangi gari edu semna nabagi damakta mi khara phone tawduna kauringai tanja asida ahal oirba matai manaw ani laktuna aina mamsilaglaba matam asida lamhang aduda itomta gari khamduna kaidoram libano haina hanglakhi lagliba matai manaw adugi maming nupi aduna rani kawi aduga nupa adugi mamingna nirmal kawi
Arjunna Ranida hangi manang nakpa aswaida gari sembam workshop ka leibra. Ranina hairei karigi workshop no aigi nupa Nirmal se gari semba khwaidagi haiba mini mahakna semaga adum yagani. Mathangi sinda Nirmalna Arjunda hairei nangi gari se aimta yenge nangi mamangi bonnet ase amta hangtorau. Nirmalna su bonnet adu hangdonaba car thong hangdolami adubu mahaki gari di natabanina bonnet thong hangdopam adu kadai da yawi haiba mahak khanglamde. Mahakna khangdaduna ingangwawna lelingai tanja asida Rani changlaki aduga hairei sileter gi nakanda leiriba button aduni. Arjuna amuk nokladuna hairei gari se aigi nate aigi ichedagi aina wairakpani. Maram aduna kadaida kari yawi haiba aidi phajana khangde. Mathangi sinda Nirmalna gari adu haifet check tawruba matungda hairei nangi gari se ikhang khangudana kainomaga thengjinaruba aduda nangi motor sensor asi block tawkre masi reset tawdaba yararoi. Rani nam hairei adudi gari se nangna semba ngamaroidra. Nirmalna hairei sembadi ilailana yagani adubu aigidi khusukulai amta yaude. Arjunna hairei adu oirabadi fare aina su gari semnanaba mi kaukrabani makhoi soidana laklagani. Ranina hairei makhoi singaduna lakpa matamdadi pung ama ani soidana changani. Makhoi lakpa ngaibagi mahuta akhoi yumdo ena punna chalasi yumda aigi nupagi khusukulai suna leibani mahakna soidana nangi gari si yananaba semgani. Arjunna hairei nakhoida pangeta yasanbasu ai nungaitre ai mafam asida dum ngaihaurage. Nirmalna hairei kaisu kuiroi pung ama pharoi aina nangi gari du semba matamda akhoida chalasi aina fajana sembirage. Asumna Nirmal amadi Ranina Arjunbu yamna taramna oglami. Mathangi sinda Arjun su Rani amadi Nirmalgi matung induna makhoigi mayum aduda chalami lambida chana Ranina Arjunda hanglai nangdi mafam asida kaidoba laklamlibano. Arjun hairei mafam asida aigi iche ama leikhi mahaka unaruge haiduna lakpani. Ranina amu hairei aikhoi su ebi mor hairiba mafam asida yum honglakpa kuidri mafam asida yum honglaklaba matungda aigi nupana hotel amada thabak tawre aduga aina yumda housewife oiduna leiri. Ranina amu hanglai Arjun nangdi kari thabak tawbuge. Arjunna khumlai aidi Notting Hill sairiba mafam aduda Lariki dukan ama hangi. Ranina hairei aisu angang oiringai larik tambingai matamda Nirmal ibani khangnaraki matam aduda Nirmal amasung ai aikhoi college ki theater group aduda yauki matam aduda best actor gi award kaya amasu phangki. Asumna wari sanaringai tanja asida Arjunda mahaki nupi Resiana fall toraki aduga hairei Arjun nang karam kanda yumda yaurakadoribano. Arjun hairei ngasidi ai thabak yamna chille khudongchadaba ama leire maram aduna khara thengna yaurakani. Arjunna wari sanaba aduda Arjungi makhutta tairiba I adu ubada Ranina hairei nang sokpa yaubra ayam thina soklino yenge. Arjun hairei aingonda tairiba I sidi aigi nate aigi gari na ngasai lambida lakpa saji ama thomki saji adugi ni. Asumna wari sana lakpana Rani gi mayum yausilakhi. Ranina Arjunbu emungda kaushindura ngahaktang pothalami Nirmalna Arjungi gari adu semlami. Mathangi sinda Arjun washroom amada changduna magi khudangda tairiba sanigi edu samthoklami masigi matungda mahakna sizinariba besin adu amuk hana yamna nana taithokhi maramdi sanigi edu mafam aduda phangdanabagidamkta tungda case laklabasu mafam adudagi evidence phangdanabagidamkta. Mathangi sinda Rani amadi Arjun haminaduna wari sanarami. Arjun hairei Rani nangi nayumse yamna phajai nangi nayumasida akoina college tamlingai matamda phangkiba best actor best actress takibagi award mayam amasu leiri haina hairakhi. Asumna ngahak wari sanaraba matungda Rani hairei aigi su ichanupa ama lei chanupa ado aina angang oringeda yamna kethok mokthokna yokhiba aduna maram oiraga haujikti mahak computer natraga phone da adum yengduna talai aiga phajana wari sanaba phawa phangde. Asumna wari sanaringai tanja asida Rani gi imungda phone ama lakhi. Rani na phone adu paikhalaga makhoigi side table da leiriba mahaki machanupagi photo adu Arjunda pirei aduga hairei aigi ichanupani yengut. Adubu Arjunna photo adu yengloba matamdadi Rani gi machanupa adu atei kanasu oramdre ngasai makhoina gari accident tawba matamda sikhiba Sani hairiba nupa adu Rani amadi Nirmal gi amatangaijaba macha adu oramle. Rani da phone tawraliba mi adu Sani gi mamanaba orami mamanaba aduna Sani di hauju phaba yoraktri mahak imungda leiribra hanglakpa oramle. Masigi matungda amuk Rani na Sani gi phone number adu da call tawrami. Adubu Sani gi phone adudi ngasai Arjunna magi pikhauda hapchinkiba aduna Rani na call tawrakpa aduda ring ama lakhi. Masagi phone da phone tawruraga ikhang khangodana Arjun gi firkhauda yauriba phone aduda ring lakpa aduda Nirmal amadi Rani yamna chingnana Arjun da yenglakhi. Arjunna yamna thuna magi firkhauda yauriba phone adu lauthokle aduga phone asi nangi sofa sida leramle aina phamjallama male haiduna phone adu Nirmal da pirami. Nirmal na phone adu lauraduna hairei angang do phone puba kawrmane ne. Rani na hairei nangi nachanupa na bu phone asi kamdona kawgodoribano phone asidi nachanupa gi thawaini mahangna phone sungtha thadok loi.
ꯐꯤꯚꯝ ꯑꯁꯤꯗ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯒꯥꯔꯤꯗ ꯂꯥꯏꯇꯔ ꯑꯃ ꯇꯥꯔꯝꯃꯤ ꯂꯥꯏꯇꯔ ꯑꯁꯤ ꯄꯥꯏꯈꯣ ꯍꯥꯏꯗꯨꯅ ꯅꯤꯔꯃꯜꯅ ꯑꯔꯖꯨꯟꯗ ꯂꯥꯏꯇꯔ ꯑꯗꯨ ꯄꯤꯔꯛꯈꯤ ꯑꯔꯖꯨꯟꯅ ꯂꯥꯏꯇꯔ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯥꯏꯇꯔ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯂꯥꯏꯇꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯔꯖꯨꯟꯕꯨ ꯊꯤꯟꯗꯣꯛꯄ ꯔꯥꯅꯤ ꯑꯃꯗꯤ ꯅꯤꯔꯃꯜꯁꯨ ꯊꯣꯛꯂꯛꯈꯤ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯔꯥꯅꯤꯅ ꯆꯤꯟꯐꯥ ꯄꯨꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯅꯦꯅꯥꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯩꯅ ꯁꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯊꯦꯡꯅꯕ ꯑꯃꯗꯤ ꯑꯩꯅ ꯁꯅꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯄꯤꯔꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯀꯥꯏꯒꯗꯧꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯁꯅꯤꯒꯤ ꯐꯣꯟ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯇꯥꯔꯕꯗꯤ ꯁꯅꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨ ꯐꯥꯎꯕꯗ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯃꯥ ꯃꯄꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯃꯃꯥ ꯃꯄꯥꯅ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯁꯅꯤꯅ ꯀꯥꯎꯕꯗꯒꯤ ꯌꯨꯝꯗ ꯊꯝꯂꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯥꯅꯤꯅ ꯕꯥꯗꯜꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯔꯖꯨꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯅꯥꯅꯁꯨ ꯊꯤꯕ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯀ꯭ꯔꯦꯞ ꯌꯥꯔꯗ ꯑꯃꯗ ꯄꯨꯗꯨꯅ ꯁ꯭ꯀ꯭ꯔꯦꯞ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯥꯡꯍꯟ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯇꯧꯅꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ ꯅꯦꯅꯥꯅ ꯑꯃꯨꯛ ꯕꯥꯗꯜꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟ ꯑꯩꯈꯣꯏꯅꯤꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯔ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯀꯥꯔ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯇꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯅꯦꯅꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯋꯥꯈꯜ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯈꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯅꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯆꯂꯥꯏꯔꯤꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯀꯔꯕꯥꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯌꯥꯝꯅ ꯋꯥꯅꯁꯨ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯣꯠꯅꯔꯛꯄꯅ ꯑꯩꯒꯤ ꯀꯝꯄꯅꯤ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯈꯔ ꯎꯔꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯇꯞꯅ ꯀꯥꯎꯔꯛꯈꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯚꯤꯃꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯌꯥꯎꯔꯛꯈꯤ ꯁꯅꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨꯁꯨ ꯅꯦꯅꯥꯅ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯕꯥꯗꯜꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯁꯨꯝꯅ ꯅꯦꯅꯥꯅ ꯕꯥꯗꯜꯗ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯥꯗꯜꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯕꯥꯗꯜꯅ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯦꯅꯥꯗ ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯍꯥꯏꯒꯗꯧꯔꯤꯕ ꯏꯚꯤꯗꯦꯟꯁ ꯄꯤꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯖꯖ ꯑꯃꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯅꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯦꯅꯥ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯈꯔ ꯊꯨꯖꯟꯗꯕ ꯌꯥꯔꯔꯣꯏ ꯃꯇꯝꯁꯦ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯅꯦꯅꯥ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯅꯦꯅꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃ ꯑꯩꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯏꯟꯠ ꯃꯌꯥꯝ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯨꯂꯤꯁ ꯈꯔ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯔꯛꯈꯤ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯣꯌꯔ ꯖꯤꯃꯤ ꯑꯃꯗꯤ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯪꯅ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯦꯚꯤꯃꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯅꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯎꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯄꯤꯔꯗꯨꯅ ꯅꯦꯅꯥꯗ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯁꯤ ꯅꯍꯥꯛꯀ ꯃꯁꯛ ꯈꯪꯅꯕ ꯃꯤꯔꯥ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯔꯖꯨꯟꯅꯤ ꯅꯦꯅꯥꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯏ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯅꯦꯅꯥꯒꯤ ꯂꯣꯌꯔ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯣꯏꯔꯤꯕꯤ ꯅꯦꯅꯥꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯦꯅꯥꯅ ꯀꯝꯗꯧꯅ ꯃꯁꯛ ꯈꯪꯒꯗꯧꯔꯤꯕꯅꯣ ꯒꯥꯔꯤ ꯑꯗꯨꯗꯤ ꯄꯥꯔꯀꯤꯡꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤꯁꯨ ꯄꯨꯂꯤꯁꯇ ꯔꯦꯀꯣꯔꯠ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯈꯣꯏ ꯒꯥꯔꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯦꯅꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯔꯤꯕ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯅꯦꯅꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯝꯇ ꯂꯩꯇꯦ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯃꯤ ꯍꯥꯏꯕꯒꯤ ꯇꯤꯀꯦꯠꯁꯨ ꯅꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯦꯅꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯗꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯤꯅ ꯍꯨꯔꯥꯟꯈꯤ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯄ꯭ꯔꯨꯐ ꯇꯧꯕ ꯉꯝꯗꯕ ꯋꯥ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯃꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯨꯐ ꯂꯩꯇꯕ ꯋꯥꯐꯝ ꯈꯔꯅ ꯕꯦꯖ ꯇꯧꯗꯨꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯁꯤꯕꯨ ꯃꯤ ꯃꯥꯡꯈꯤꯕ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯅꯕ ꯅꯍꯥꯛꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯖꯤꯃꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯂꯒ ꯖꯤꯃꯤ ꯑꯃꯗꯤ ꯅꯦꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ
Mathangi sinda Naina amadi Jimmy wari sanaduna lerami Naina na hairei Jimmy ai Paris chalui haiduna aina haikibado ai Paris ta chatte Paris nataba atopa achikpa mafam amada ai nupa amaga leminakhi Jimmy na yamna sauna hairei aina di thodok thokba matamda nangdi mafam asida leite Paris ta leikhi haiduna yamna kanna police aduda wa hairamli aduga haujiti kadauba tariba Naina na hairei Jimmy ai se Paris ta leirui haiba unanabagidamkta document khara ntragna evidence khara puthokpa ngamloidra nang Jimmy na hairei aina su nang Paris ta lei haiduna police ta hairurabanina haujiti na hak sani mangkhiba matamaduda Paris ta lei haiduna proof khara di puthokta yararoi Masih matungda Jimmy na yamna chingnana Naina da hanglai nangna Paris sattabida nupa topa amaga leminarui hairibado ngasai police na ekhoida uhalakhiba drawing aduda yariba nupa adugara Naina na so hairei aigi wakhal phathaba ngamhodabadagi nupa aduga aiga matam khara loinakhi Adubu haujiti ekhoi ani amuhana unararoi si haiduna warep nakhre ado Jimmy aigidamakta nangna tawdaba yadaba thaba ama leire nahak tawba ngamgadra Jimmy na hairei kari thabakno Naina na hairei aigi karbara aduga haujik achawa deal ama sign tawnagadori atopa company amaga adubu karigumba sani mangkhibagi case asida aigi ming ase sum chenaduna leba tarabadi aigi business ki deal ase sign tawba yararoi maram aduna case asidagi aigi mingse amta lokthou adugane Jimmy khwaidagi maru oina thodo asigi maramda aigi emung manung amadi icha singna kemta khangba yadeko Jimmy na su mana thokpa phananaba silage haiduna hairami Naina na liriba wari se taraba matungda Badal na mohlakhi Naina madugi mathangda kari amuk thoklabage Naina na amuk wari makha tarai nongma aina restaurant amada coffee thaktuna leiringai tanja aduda yamna angakpa paw ama takhi reporter aduna hairei handakta thifam khangdana mangkhiba sani hariba nupa adu mahak bank da thabak tawba nupani mahangna bank adudagi lupa lai angkhai huranduna pukhre Naina na amuk makha tarai paw adu tabada airi pakhatpana loikre maram aduna aina Arjunda phone tawduna paw si kamdawna oiribano haiduna mangonda haiki adubu Arjuna aikoi ani unaraga wari phajana sasi hairakhi mathangi sinda Arjun amadi Naina unaduna wari sanarami Arjuna Naina da sanigi money bag adu lokthoktu na pirakhi sanigi purse adu da yariba sanigi I card amadi atai maruiba document sing adu ubada Naina na hanglakhi masi kadaidagi laklibano nangna kadaidagi phanglibano Arjuna hairei aikoi anina sanigi asi bhaksang adu magi kari gi maningi trangta hablingai tanja aduda aina mahaki phuri khawdegi mahaki wallet asi lokthokobani aduga mahaki wallet ta yawriba document sing adu ubadagi aisu khangle sanina thabak toriba bank adu aigi nupi Rachel na thabak toriba bank aduga chap manai haiba maram aduna aina aigi nupi leitaba tanja ama yengduna aigi nupi gi laptop sizinaduna makhoi gi bank gi website aduda changki aduga sanigi I card sing adu sizinaduna makhoi gi bank adudagi lupa lakh yankhai atopa account amada transfer tokthokki sanigi mamingda wari ase tabada Badal na mohlai Naina ngai khonangi wari do kaidanoma soiba yaure nangna ngasai haibadadi Arjun haiba nupa adudi photographer ni haibadaine photographer aduna kamdawna bank gi aduk luraba paisa thadok thajin gi process aduk mana kamdawna khanglibano Naina na mu makha tarai Arjun mahak photographer oidringai da bank amada thabak torami mahangna bank da thabak toringai matamda mahaki nupi Rachel ga thengna khibani maram aduna ni mahangna bank gi maramda khanglibase Badal na mu hairei phare adu rabadi nakhoi nena kari tawba haibado wari makha muli raklo Naina na wari makha amuli rai Arjun na toriba thabak sing ado madugi hek paw tarapada aina Arjun da yamna shauki mangonda su yamna thina saikhi adubu Arjun na hairakhi Naina thokiba thodo aduda ibani mak maral chap manana lei aina toriba thabak ase ibani gi tungi damaktani masi matungda Naina na mahairakhi Arjun aidi matamaduda police ta phone tawge haiduna yamna kana hona jakhibani adubu nangna thingkhibani Arjun na mahairai nangna bu phone tawge khalabadi aina thingba kamdawna ngamgadori bano nangna su tawningdabagi ni phone tawkhidabado masi matungda Arjuna yamna kaangna hairei Naina karigumba aise laibak thiba tagadore haiba tarabadi natragana police na phagadore haiba tarabadi ai itomda police na phaloi ibani na tawkiba thabak khudimak aina police ta loina haidokani asumna Arjuna Naina da dhamka tarokpa sida Naina su yamna saurami Naina su asawu phathaba ngamdabadagi hairakhi Arjun nangse haujik police na koithi thiribani nangi drawing su police ta lehorabani Arjuna yamna ingna tamna hairei aisu khangi police ta aigi photo leire haibado adubu police ta leitaba evidence amasu aigi inakta leiri Naina nangamadi nangi lawyer ani nakhoi ani changduna thawdok thokpa matamaduda nangdi mafam asida leite Paris ta lei haiduna unana yamna kana honaribado madu aremba tagadaba photo khara engonda lei maramdi ibani na mafam aduda leiringe matamaduda aina nangi photo mayam ama kapkhi nahak kaudi kauram khiroida photo sing adu urabadi gari kanana thawbano sani sikhiba accident adu khwaidagi hena mara leiriba mi se kanano haiba police na ilailai na khanglagani maramdi nahana gari thawbagi photo adu su aina kaphawi adubu Arjun namadi ekhoini na wari sanariba adu laibak thireba thodo adu thokhiba matam aduda Arjun ibani na tawkhom khangdana leiringe matam aduda ihan hana lakhiba driver aduna ekhoini na wari sanariba adu munna yengduna leiramba adu aina ukhi Badal na mu hairei nahangna uriba mi adubu driver aduni haiba nahangna confirm tawrabra
Nainana hairei oiramba yai haina aina thajari. Badalna mu hairei driver adu oiramlagasu phare oiramdrabasu kaishu kaide ado nena wari makha amu liraklo kari thawdok thoklabage. Nainana mu wari makha lirei Arjun aikhoi ani thengnakiba matung ikui kuidana aigi company eduga achauba company amaga business ki deal kaya ama sign tawnaki business ki deal kaya sign tawnaba aduna maram oiraga aibu mayamna masak khangbiduna business person of the year mana asu pibiki. Aina asuk mama lairaba mana asi phangbagi party tawringi numit aduda sani gi mamana aibu unaba lakhi. Sani gi mama Rani na Naina da hangai Naina na hak aibudi masak khangbra. Naina na lakliba nupi edu sani gi mama ne haiba khangi adubu mahakna khangsinadaba saduna kanano haiba khangde haina khumlakhi. Masigi matungda Rani na macha mangkhibagi khabar da yauriba khabar adu puthoktuna Naina da ulami aduga hairei aina nangi nafamdagi aigi icha mangkhiba aduga mari lenana wafam khara hangjage tawbani. Masigi matungda Naina na Rani na pairiba khabar adu lawi aduga khabar adu da ngahak yengladuna hairei TV da pau da hairiba adudagi hena atopa amata ai khangde. Masigi matungda Rani na kapli tawraduna hairei TV da pau da hairiba adudi aigi icha gi maramda mi kharana lana sandopibani aigi icha michen nate aduga aigi icha adu uranba nate. Aigi icha da miroi kharana maran seasonduna miroi khara adudi yamna nungaina lairi aduga mama mapa oiba aikhodi icha su thiba phangdri aduga icha da su badana mama pishanbirame. Nena nangbu police na kauduna nahak amadi nangi lawyer nakhoi ani police station da laklaga police aduga wari sanakhiba adu aina su uhawi. Nang chatraba matungda ai amadi aigi ipuroiba Nirmal aikhoi ani su police da aikhoi gi oiba statement pirami. Aikhoi gi yumda gari yadabadagi lakhiba aikoina gari chembikiba nupa aduna sani gi phone adu mahakna purai haibasi aikoina chapchana khangle maramdi icha nupa na yumdagi thokhiba matung mahakna gari thongna message thanarambagi message adusu aikoina thengnare mahakna sanakhiba wari sing adusu aikoina mahaki phone adudagi thengnare adubu nupa aduna mana sani gi phone pairamliba aduna takpadi sani ga nupa aduga thengnare haibani maram aduna aikoi imungda gari yadabadagi lakhiba nupa adu thibiyu aduga khwaidagi maru oina nupa adu matomda aikoida lakcharabasu mahak aikoina leriba mafam adudadi mahak miyoi amaga lakminakhi. Police aduna mahanglai nupa adu matomda lakte haibadi nangna kamdauna khanglibano. Sani gi mama Rani na hairei nupa aduna tharagliba gari edu mahakna su karimta khangde gari edugi maramda. Aduga masidagi hena chingnaningai oiba wafam amana nupa aduna aikoi imungdagi gari edu thauduna chakhiba matamda driver gi seat adu mahakna adjust tawi. Karigumba mahakna gari edu hanadagi adum thauba oiba tarabadi gari gi seat adu adjust tawkam thokte mahakna seat adu adjust tawriba aduna takpadi mahakna taba atopa driver amana gari edu thaurai haibani. Asumna Rani na mahakna khangjaba wa khudimak Naina gi mafamda loina lirami wari liba loirakpa matamda Rani na Naina da hanglai Naina nangi lighter yaubra lighter yaurabadi amta waige. Naina na su mahaki purse da yauriba lighter adu lawthoktuna Rani da pirami. Rani na di lighter adu ubamakta da khangle. Naina na pairamliba lighter adu mahaki nupa Nirmal na Arjun gi gari semba matamda Arjun gi gari manungda tarame haiduna khulaklaga Arjun da pikiba lighter adu ni haiba. Arjun amadi Naina laibak thiraba numit aduda makhoi ani punna gari tongminaduna lakhi haibase Rani na khangba ngamkhre. Masigi matungda Rani na yamna marau laina hairei Naina mara laitaba mi amanadi machin thiduna wangang pham thokte. Naina na hairei aidi laibak thiraba thawdo adu thokpa matamda aidi mafam asida leite aidi Paris ta leirui. Rani na mu hairei nang Paris ta leirui haibadudi nang na haidrabasu police na aikhoida nanga mari lenaba document sing adu puthoktuna aikhoida utkrabani. Adubu Paris ta chatpagi plane ticket amadi Paris ki hotel amada booking tawri haibagi hotel adugi receipt ama ani ulaga nangna sase Paris ta leirui haibadudi madudi khara haiman bathokani. Maramdi hotel gi receipt amadi plane ticket haibasidi paisa amadi sangaba leirabadi oheningba matamda hekta ohenba yai launingba matamda su hekta lawba yai. Masigi matungda Rani na mu wari makha tarai police tagisu aikoina pamba wahai amta taba phangdrabanina aikoi yamna ningba kaina yumda halakhi. Adubu aikoina yum hek yorakpa matamdadi aikoi gi icha nupa adu paisa huranbani bank dagi paisa huralaga lotkhre haiduna pauda hairakhi. Paudu taba maktada aikoina chingnaramliba adu confirm oire chanupa mangkhibagi matangda aikoida police na piragliba pau khodimak semjin sajinba pau ngaktani haibase hogliba thodoksinga aduna taklabani. Aigi nupa nasu yamna sauna police ta haijaki aikoigi icha mangkhibagi case asi miyoi kharana losinanaba yamna kanna khonari haiduna. Adubu police sing aduna tabikide thodoksin asina maram oiraga nimbi su masa wantharakpadagi hospitalize tawkhi. Hogliba thodoksin asidagi aisu khangle madudi aigi ichagi case asida miyoi kharana sengba thokiba thodoksin adu losinanaba yamna kanna khonari haibase. Adubu asengbabu losinba ngamgadoriba miyoi sing asidi paisa amadi shakti leba miyoi ngakta oigani. Aigi nupasu masagi anaba adu hawraktuna hospital da laikre ichagi maramda jen chongduna thigadoribase mama ai khakta ngaire. Aigi nupanadi aiga mayoknagadoriba miyoi sing ase
paisa amadi shakti leba miyoi ngaktani aina tawge khaliba thabaksing ado tawganu haiduna thingki adubu aidi mama amani icha adu aina yamna nungsina yokjarakibani maram aduna ai itomda oijarabasu icha adugi maramda kharada oirabasu khangnanabagidamkta Arjun hariba nupa aduna mahaki lariki dukan hangi hariba mafam aduda aina chattuna Arjungi photo uladuna mahak khangbra haina hangki adubu mafam aduda leiriba miyoising adunadi mahakbu khangde hairakki Arjun hariba nupa adugi maramda langla langjin amta phangraba matam aduda aidi ningba yamna kaikhi maram aduna Arjunbu thiba phangnanabagidamkta nena nanga unuduna wari sanaba ama dakar yamna takhi maramdi aigi icha nupa mangbagi case aduda nangi gari dusu chenai haiduna police ta record ama leiramki Masigi matungdagi aina nangbu question senaduna nangbu thiba horakhi adubu nangna toriba nangi nawongna taw amadi nangse kanano haiba masak munna khanglaklaba matam adudadi aisu ngasidi gyan tare nena nahak icham chamba nupi nate nangi nafamda paisa su mayam lei sangga su mayam lei nangnadi achumba wa ama aranba ohenge haibada ilai na thokani nena nang amadi Arjun nakhoi anina Paris ta chatpagi mingda lona achikpa mafamda unariba adu nakhoi imung manungi miyoisingna khanglakpa tarabadi nakhoi toriba adu khangbada natana nakhoi imung manung amadi ija sanman punamak mangba yariba wapamni maram aduna mapuroi belairabi nena nangna atopa nupa amaga unaba chatpa matamda gari accident thokpa matamda aigi icha nupado siki haiba pawasi mayam mamangda tholaktanabagidamkta paisa amadi sangga leiraba nangna tokdoksung adugi achumba wari singado nangna losinkhibani masigi matungda amu rani na yamna confident laina hairakhi nena nangna toriba nawongna taw amadi nangbu masak khara khanglaklaba matam aduda aina nangonda yamna chingnaba helakhi maram aduna aina nangbu natung koini inabadagi aina thengnarakhiba aina khangjaba wasing ado police ta haige haiduna chatlui adubu police sing aduna aigi wa ado tabikide mikup adudagi aina chingnaramba sing ado confirm oire paisa paiba sakti leiba nangna police singi machin menkhre haibase adubu sakti phana leirabasu nangbudi aina kide aigini haibada kanasu leitre ichasu kainakhre icha kainakhibagi maisa aduna masagi anaba horaktuna ipurebasu hospital da leikhre ai itomda ngaijarabasu sakti leiraba nangbudi aina soidana thingnagani achumba wari sing ado aina mayam mamangda soidana puthokani adubune nena aisu mama amani nangsu mama amani maram aduna mama amana machabu kayamu yamna nungsi haibase nangnasu soidana khanglamlagani maram aduna mama amana mama amagi mateng pangbo oina aigi ichanupa kadaida lebagi amuktadi haibiyu nena wahai asi tabada nena na yamna thawoidana hairai nangi nachanupado aina kamaina khangdoino aigi thaktok thokpa matam aduda mafam asidasu leite rani na yamna sauna hairai thaktok thokpa maduda aikhoina Arjun ga thengnaba matamda nangdi Arjun ge manakta leiramde matam aduda nang kadaida chalupage matam aduda nena nangna ichagi asi baksang adu mahankhibani natra nena di wa kemta khumlamde tumina leirami rani na mu kabli tarodun haijarakhi nena ai nangi nafamda phurumduna haijari ichagi maramda amukta de haibiyu aigi ichado kadaida leibage aisu khangi aigi ichado hingdre haiba adubu ichagi asi baksang adu mama mapa aiba ekhoida aroiboina amuktadi uhanbiyu rani na asuk thamoi songna haijaraba asi phawbada nena na kemta wa khumlamde rani su khangle nena gi mafamda haijaduna oiraroi haiba maram aduna rani na hairai paisa amadi sakti matik chana leirabai mama nena nangi nachada laibak thiba thakdo ama thokiba matamda nangna kayamu yamna saugani nacha nupa gidamakta nangna tawba ngamlodaba thabak leiroi natra adubune nena aigi ne habada kemta leitraba sirasu yare haiduna leiriba aigi ichanupa adu mafam khangdana thibam khangdaba amadi ichanupa adu hatok pikiba miyoi sing aduda mama aina kari tarokpa ngamgani haibadudi nangna phawba namangda phawa mangdriba akibi tujungba wa ngakta oigani sumna yamna sauna damka toromlaga rani mafam adudagi hanki mathangi senda Badal amadi nena makhoigi ka aduda wari sanaduna lerami Badal na hangai thaudo adugi matungdagidi nanga rani ga amuhana thengnadrabra nena na hairai hoi thengna khidre rani na engonda hairam liba wasing ado aina aigi lawyer Jimmy da loina haiki maram aduna aigi lawyer Jimmy na police ta satuna rani bu question senaduna lehenki masigi matungdagidi rani su aigi nakta naktabana mahaki apaba oiragani haibado masana khangjakhre maram aduna mahaki hospital da leiriba mapuriba puduna mayumda adum hankre wari pumba taraba matungda Badal na muhairai nena nang nengonda haigadaba wari chitha nandaba lehoribra nena na hairai aina khangjaba wari khudimak nangonda loina hairabani Badal na hairai phari aduiba tarabadi haujuk phawbada aikoina khangliba asi makoktagi amta ningsingsi nena nangna chenariba case asida siriba miyoisi anini amana Arjun aduga amana Sani adubu police nadi nangi case asida miyoi ani si haibase khangde maramdi Sani gi asi bakchang adudi haujuk phawba phangdri Arjun khaktagini asi bakchang phanglibadi maram aduna police na Arjun misida nangbu chingnaribani
adubu nang ai amadi Sani gi mama mapa singnadi Sani hariba nupa adu sikre haiba khangle Sani gi asiba haksang phangdrabasu masigi sumathakta Sani gi mama mapa na Sani gi misi asida makhoi ani gi machabu nangna hatpani haiduna haidi adubu Sani gi mama mapa na khwaidagi chingnariba miyoi adudi Arjun ni masiga loinana Sani gi mama mapa na leiriba mafam aduga ilap lapna daba mafam amada Arjun su sina phangle madu oirabadi nena Arjun gi misi asiga Sani mangkhibagi case aduga mari lene haibasi nangsu yaningbra aduga karigumba Arjun gi misi asiga Sani mangkhibagi case asiga mari leneramba tarabadi Arjun haliba miyoi adusu Sani ga mari leneba miyoi soidana oigani nena nasu soidana oigani haina hairakhi adubu badal nangna ngasaidagi summarize tawrakliba wari sing aduda nangna masing thadaba miyoi amadi watli Badal hanglai karamba miyoino nena na hairi aikoine accident thokpa matam aduda yan hana lakhiba driver aduna Sani gi car manakta ai amadi Arjun leminaba adu ukhi masigi chumathakta Arjun ibanina Sani gi maramda wari achikpa mafam amada sanaba adusu mahakna yengduna leirambagi thaudo amasu aina nongonda pankhibaduni matam aduda lakhiba driver aduna aise kanano haiba masak khanglakpadagi paisa khara phangnanabagidamkta aingonda blackmail torakpa oirambasu yai Badal na hairi nena nang na hairiba wari adudi oithokpa yaroi court putholuba matamda judge aduna thajaroi masak sukhang khangnadaba amukta faw unadriba miyoi amana nangonda blackmail torae haibase oithokpa yaroidaba wani nena nang hairi oithokpa yagani maramdi aingonda paisa mayam puduna lau haiduna blackmail torakliba nupa adugi maramda aina nangonda wari lidri masigi matungda nena na wari lirai nongma aina office da phamduna leirigi matam aduda aigi mingda parcel ama lakhi parcel adu aina hangdoktuna yenglubadadi photo ama yaurami photo adu icham chamba photo nate aina Sani gi asi bhaksang yauriba Sani gi car adu inthakhiba part adugi photo ni photo aduga loinana aingonda lupa crore ama puduna Glenmore hairiba hotel aduda yamna thuna lau haiba recording ama su yaramkhi masi matungda aisu pakhatpana loikhi maram aduna aigi leijaba paisa khara khomjinduna Glenmore hairiba mafam adu yaunanaba chatki nena na liriba wari si taraba matungda Badalna mahakna phamlambadagi haugatli aduga mahaki maningda leiriba thongna aduda yengthoklami ngahak wakhal khalaba matungda Badalna hairi nena nangamadi Arjun nakhoini na tawriba phatraba thabak singado loina khangliba driver aduna paisa khara pambagidamakta nakhoida paisa puduna hotel aduda lau haiduna nakhoibu hotel aduda kaukhi adubu paisa pamduna lakliba miyoi aduna Arjun bu hatoktuna thamlami aduga mahakna paisa sing adudi pukhide masibu thajaba yaba warira nena di Arjun misi amadi Sani mangkhibagi case aduga case ani asi mari lenei samnai haibase kanamta da khanganba pamde maram aduna ni mahakna Arjun halamliba miyoi asi makhoina thengnakhiba sakhangdaba nupa aduni haiduna punnana ba honaribase Badalna su nena na kari pamlibano haibado chapchana khanglami maram aduna Badalna hairi nena aina nangi nafamda question ahum katang hangge karigumba question ahum asi manungda nangna question ama fajana chumna khomba ngamba tarabadi Arjun halamliba miyoi asi nakhoiga lambida ihana na thengnakhiba miyoi aduni haiba adu ai thajarage Arjun nakhoyanina Glenmore gi hotel gi kaamada leiringai matamda nangi phone da Arjun gi number adudagi nangonda message ama lakhiba adu kamdauna lakribano Arjun di nanga kaamda leminaraga ani shuba wahangna nakhoida paisa puduna lau haiba blackmail torakliba nupa aduna paisa pudebida kari maramgidamkta chatkhiribano aduga ahomsiba amadi aroiba wahang oina ka manungdagi thong londuna leiriba ka aduda nupa aduna kamdauna changlaklaga mi halamlibano aduga kanamta khangandana kamdauna ka adudagi chatkhiribano Badalna hanglakliba wahangsinga si nena na pakhom piba ngamnamde mahaki matawadu ubuda Badalna nofe tawraduna hairi wahangsinga sigi pakhom piba ngamdrabanina pulisna nangbu phakhiba haibasidi sungsoi soidraba wafam amani Badal nangbu aina pung amagi paisa mayam piduna nekliba ase sigumba khomba ngamloidaba wahangsinga sigi pakhom pinanabagidamaktani maram aduna Badal laibak thiraba numit aduda kari thawdok thokhibage haibadu nangoina hairau thawdok adu nangna karamna ubage masigi matungda Badalna nokladuna hairi aina hangkhiba wahang ahum adugi pakhom ai piraklage nakhoina ahanbo oina nakhoida blackmail toraliba nupa aduga unaba chananabagidamkta ebimor haiba mafam adu yorokpa matamda nakhoida PCO amada call torakhi call adu Arjunna matomda chatuna wari sanarui wari sanaba aduda blackmailer aduna Arjunna sungsoi soidana hairamgani nakhoi Glenmore haiba hotel adugi room number 303 da chalo aduga nakhoina chatpa matamda nangi phone adu dustbin da hapsilamu haiduna maram aduna ni wari sanaba hek loibaga Arjunna mahaki phone adu dustbin da thadaramlibado Arjunna thadaramliba phone adu blackmailer aduna khullaga nangonda message tharakpa soidana oigani masigi matungda nakhoina Glenmore haiba hotel adugi room number 303 da changak jege mamangda nakhoida blackmail toraliba nupa aduna hanadagi hona room aduda nakhoibu lakpa ngaiduna soidana leramgani nakhoina mafam adu yoroklaba matamda
blackmailer aduna mahangna tawningliba thaba adu tawnanabagidamkta numit taba soidana ngairamgani ka adugi nakhoina khangloidaba jaga amada tuminna lotuna leiramgani mahakti matang charaba matamda khoida blackmail tawrakliba miyoi adu tholaktuna mahangna tawningluba thaba adu soidana tawba oiramgani nena nangna case asigi matangda liriba wari sing aduna khoida blackmail tawrakliba amadi Arjun halamliba miyoi asi sanigi mama Rani na soidana oigani wari asi taraba matungda nena na hairei adudi Badal case asigi matangda tholiba thawdoksing asi Rani na loina plan tawbani natra Badal na ilai na hairei Rani na thaba adu tawi natraga tawde haibadu thirubagi karisu darkar tade ekhoina hoji darkar tariba haibabu nanga ka amada leminaringeda Arjun na sikiba adu nangna hatpa natte Rani na hatpani haibasi just ki mamangda utpa asi khaktani maramdi hanadagi hauna Rani na Arjun bu thiduna laiki Rani gi macha sikibagi damakta mahangna Arjun hatpani haibada just na su sungsoi soidana thajagani adubu Arjun gi misi asigi matangda Rani gi wa hek pusilakpa matamda Rani na kari maram gi damakta Arjun halibano haina thirakpa matamda mahaki machanupa mangkibagi case aduga Arjun gi sibagi case asiga mari lene haibasidi mayam mamangda puthokta yaroi Badal na mukasu makha tarai nena nangna sinba matung ina police na su Rani na haigadoriba wasing adu fajana tabi khide maramaduna Rani na mahaki aroiba pambai oina nang amadi Arjun nakhoi ani bu hotel aduda kauduna nakhoi ani gi marakta miyoi ama hatoklibani madu eba tarabadi Arjun sibagi case ta nang chenaba haibasidi sungsoi soidrabani maramaduna nena nangna Arjun hatpanate haibasi mayam mamangda utke haiba tarabadi sani mangkibagi case aduga Arjun sibagi case asiga mari lene haina mayamda haiba tabani maramaduna nena sani hairiba nupa adu kamdawna siki haibadu mayam mamangda haidoklaga Arjun bu nangna hatpanate haiduna utpa ama masi natragana nangna su tawrudaba nangna su haludaba Arjun bu nangna hatpani haiduna nasana naral yajaduna dandi phangba ama choice ani asini Rani na plan tawduna nangwanda piriba ase Rani na tawba plan matungina Arjun gi misiga mari lenana nangbusu police na phaki masida natana nangna yamna wano khona duna business ki deal kaya ama tawgiba company sing aduna su nang se Mihatpa case ta senarakpa asida business ki deal khudima cancel tawrakhi Rani na nangi career da natana nahaki emung manung phawa thugaiki nangi nupana nangbusu divorce tawki nangi asigumba luraba tanja asida Jimina nangi case asi matomdana thengnaba ngamlaroi khanbadagi aibu unaba lakhi nangi damakta case lemnanabagi damakta nena su mahaki lawyer Jimina Badal gi maramda haiki ba wari sing adu ningsinglakli Jimina matam amada haiki Badal hairiba lawyer asi aranba wafam amabu achumbani haiduna court ta evidence ka loina putoktuna proof tawba ngamba nupani adubu luribadi Badal hairiba nupa asidi hanana retire tawkrabani thamagi mamangda adubu Jimina kana haijabadagi Badal mahaki punsigi aroiba case oina nena gi case asi mahakna yaningda paikibani mathangi sinda Badal na nena da hairei nena Rani hairiba nupi sina machagi chuma puthoknabagi damakta nangbu phananabagi damakta yamna phajaraba lang ama thakli laibak thibadi nangsu lang aduda thurabani adubu nangi case asidi aina pairabani maram aduna aigi punsigi aroiba oigadoriba case asidadi aina soidanamakki mai pakani masigi matungda nena nam hairei adubu ekhoina leiriba ka aduda Rani changlami haibasi ekhoina kamdawna proof tawgadoribano aina gyan manglubadagi gyan tarakpa matamdadi hotel gi ka aduda kanamta leiramde Badal na yamna confident leina hairei nena ekhoina achumba ama thige haiba tarabadi achumba du phangnanabagi damakta ekhoina ka hena yamna wana khonarubagi mathok tade maramdi achumba haibase ekhoigi mitmangda adum leibani ekhoina thawaina yengchuladabagi udabani haiduna khabar da yauriba photo khara puthoraktuna nena da ulai aduga hairei khabar da yauriba photo singase nangi case ka mari lenaba photo ngaktani masi amukta munna yengu adubu nena di khabar singado hanjan yenglabasu karimta khangba ngamlamde mahaki matawoduda Badal hairei nena mi sibagi crime adu ka manungda thokjarabasu mi asi kanana halambano haibagi paukhom adudi ka asigi mapanda kabliba photo asida leirabani khabar da yauriba photo adu Glenmore hairiba hotel adugi room 303 gi mapanda nenabu police na phaduna putorakpa matamda kapkiba photo ni photo aduda Rani gi nupa Nirmal su hotel staff ama oina leptuna leiribadu nena na urakhi nena na hairei Nirmal hairiba nupa adudi hotel amada thabak tawi haibadaine Badal na hairei chummi Nirmal hairiba nupa do Glenmore hairiba hotel asida thabak tawi maram aduna Rani na nangbu phananabagi lang ase mahaki mapureba thabak tawriba Glenmore hairiba hotel aduda thakpani nena na mo hanglai thabak punama Rani na tawbo oiba tarabadi aina sani gi asiba hakchang adu patta inthaki haibasi mahakna kamdawna khanggadoribano Badal hairei madudi khanglugui karisu mathau tade
Maramdi nakoina accident tholiba mafam adugi akoibada leiriba mafamsing ado pathi komthi ngaktani. Maram aduna mafam aduda pot ama lotke haiba tarabadi patta inthakiba haibasi masana tabu wafamni. Maram aduna rani na yamna singna pat amagi photo kaptuna nangonda parcel adu tharakibani. Nena nangna su pat adugi photo uba matamda nangna sanigi hakchang inthakiba pat aduni haiduna khanki. Maram aduna ni rani na haiba matung ina nangna Arjun puduna Glenmore Hotel da chatkiba adu. Rani na mahaki araiba pangal thongna puthokchaduna Arjun bu thibada phangkhire adubu Arjun thiba phangnanabagidamkta aroiba pambai oina Rani na nangi nafamda blackmail tawrakhi. Nangsu Rani na tawrakliba blackmail adu kibadagi Arjun puduna Rani na nakhoi ani bu pamliba mafam haibadi Glenmore aduda nakhoi ani chatki. Badal amuksu makha tarai Rani na tawriba plan asi nakhoi ani bu Glenmore Hotel da kauba aduna suloidri. Nakhoi ani na hotel aduda lakpagi lambida Arjun gi phone adubu dustbin amada thadaramu haiduna phone adu dustbin thadahanki. Phone adu Rani na khuladuna Arjun gi phone adudagi Naina nangi phone da message ama tharaki message aduda aina akhoibani gi maraka thokhiba thawdoksing adu mayamda loina haidoklagani haina. Aduga Arjun sikraba matungda Arjun gi phone dagi adugumba message ama nangi phone da message tharami haibasi police na soidana thingnagani. Message adu hek thengnaba maktada police singna su khangani Arjun na khoini gi marakta saunaba yanadaba khara leire haiduna. Masi gi matungdagi di nanga Arjun ga saunabadagi nangna Arjun harpani haiduna mayamna soidana khanagani. Masini Rani na nangi damakta thakiba langadu. Masi gi matungda Badal na amuk magi bag tagi Glenmore hairiba hotel adugi floor map adu lawthorai. Floor map haibadi Glenmore hairiba hotel adugi original design aduni. Badal hairai Naina nangamadi Arjun nakhoini na leiruba room 303 hairiba room asigi hek nakanda leiriba asi store room ni. Store room hasidadi hotel adu thabak toriba miyoi khodimakna changba yaba kani. Maram adunani Rani na nakhoini bu room number 303 da layu haiduna hairibado. Nakhoi ani na hotel adu yaroktringi mamangda Rani di hanadagi hauna room number 303 da lotuna laikhrabani aduga thangnaba ka aduda haibadi store room adudana mahaki nupa Nirmal na ngaiduna leiribani. Masigi sumathakta Glenmore hairiba hotel adugi lonsinduna leiriba thongnauksing adubu hangdokadoriba special show adusu Nirmal na hanadagi hauna mahaki nupi Rani da pikhrabani. Rani na mahaki tawgadaba thabaksing adu loiraba matungda nakhoi gi ka adudagi thongnau hangdoktuna hangnaba ka haibadi store room aduda thongnaudagi amuk changkhigadoribani. Masini Nirmal amadi Rani makhoini na tawriba plan ado. Masigi matungdagi di nakhoi ani Glenmore hairiba hotel adugi ka manungda changkhre. Madugi matungda nakhoi ani gi marakta saunaba amadi pakhatpa pongnanabagidamkta Nirmal na Arjun gi phone dagi message adu tharakhibani nangi phone da. Message adu phangbamaktada nakhoi ani gi marakta charangnaba pakhatnaba horokpa matam aduda tanja lauraduna Rani na mana loliba mafam adudagi tholalaga nangbu mingkhel aduda yamna kanne insinkhibani nangsu yesinduna gyan mangki aduga Rani na Arjun bu hatkhi. Masigi matungda Arjun halamliba miyoi adu nakhoida paisa blackmail tawrakliba nupa aduna hatpa natte haiba unnanabagidamkta Rani na Arjun gi asiba hakchang adugi mathakta nakhoina purakliba paisa sing adu chaikhaiduna thamlamlibani. Masigi matungda Rani mahaki nupa Nirmal na mangonda pirakhiba special show adu sizinaduna nakhoigi room 303 adugi thongnau adu hangdoktuna nakhoigi ka adudagi mahak thokhi. Masigi matungda Rani na mapalom thangba phanglangda naptuna yamna checksina store room adugi thongnau tamna chatki. Masigi matungda store room adugi thongnau dagi kansinduna store room aduda changki. Maramdi store room adugi thongnau adudi mahaki nupa Nirmal na hanadagi hongna hangdoktuna thamlamlabani. Nena matawa sumnani nakhoigi kada mi halamlaga Mihatpa aduna mangkiba ado. Rani kaktanate mahaki plan aduda yaukhiba adu mahaki nupa aduna su Rani gi plan aduda mahaki mathau adusu chapchana tawkhi. Nena nangbu phananabagidamkta nangi ka aduda police puduna lakpa matamda Nirmal na mi kanasu udringai tanja yengduna nakhoigi kadagi thongnau hangdoktuna Rani na chakhiba matamda hangdoktuna thamlamba thongnau adu Nirmal na mahaki special key adu sizinaduna thongnau adu thonglonsinki. Madu eba tarabadi police singna ka adudagi thongnau hangdoktuna mi ama chakhi haibase khanglaroi. Madu eba tarabadi Arjun bu nangna hatpani haibasidi hainaruba naidrabasu nangna hatpani haibada masana taba wa ama oirabani. Asumna wari sandaringai tanja asida Badalda phone ama lakhi. Masigi matungda Badalna Naina da hairai Naina nangi mayokta evidence pigadoriba miyoi adu atai kanasu nate Arjun gi nupi Rachel aduni. Naina na yamna ngangna hanglai Rachel nadi aigi mayokta kari wa haigadoriba. Rachel nadi aigi mayokta asumna wa hairakani haibase aina mangda phawba khalude. Badal na hairai Naina nangna Rachel na nungairodaba thabak kari kari tawkhiba leibage. Naina na hairai karisu leite adubu hauji kari tawba taribage. Badal na hairai karigumba Rachel na Arjun nadi sani sikhiba adugi maramda mayam mamangda haidonanaba wa haiki adubu nanga saunabadagi nangna wa adu haidoktanabagidamkta Arjun hatkibani haiduna police ta haikiba thoklabadi Rani na thagliba nangi lang asidagi nangna nathokpa haibase oiraroi. Maram aduna Rani bu phananabagidamkta aduga Rani gi lang asidagi nangbusu nathoknabagidamkta Rani gi mathakta aikoina lang ama thaktaba yaroi. Rani phananabagidamkta
ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯔꯥꯅꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯤꯅ ꯏꯊꯥ ꯊꯥꯖꯔꯣꯏ ꯃꯔꯝꯗꯤ ꯔꯥꯅꯤꯒ ꯑꯔꯖꯨꯟ ꯁꯤꯕꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯔꯥꯅꯤꯅ ꯁꯥꯎꯕꯗꯒꯤ ꯑꯔꯖꯨꯟ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅꯁꯨ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯑꯔꯖꯨꯟ ꯍꯥꯠꯄꯒꯤ ꯅꯔꯥꯜ ꯑꯃ ꯁꯤꯔꯤꯕ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯕꯥꯗꯜ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯒꯨꯝꯕ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯊꯣꯛꯂꯕꯗꯤ ꯁꯅꯤ ꯀꯝꯗꯧꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯔꯛꯀꯅꯤ ꯃꯗꯨꯅ ꯀꯝꯗꯧꯅ ꯈꯨꯝꯒꯗꯧꯔꯤꯕ ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯂꯥꯏꯕ ꯊꯕꯛꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯦꯁ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯁꯤ ꯑꯃꯇꯪ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯗꯨꯗꯤ ꯇꯞꯅ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯏꯪꯅ ꯇꯞꯅ ꯊꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ ꯕꯥꯗꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯦꯅꯥ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯏ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯗꯤ ꯄꯦꯔꯤꯁꯇ ꯂꯩ ꯑꯗꯨꯕꯨ ꯅꯤꯔꯃꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯕꯤꯃꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯍꯥꯛꯅ ꯑꯦꯕꯤꯃꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯁꯅꯤꯒ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯠ ꯑꯃꯗ ꯏꯟꯊꯈꯤ ꯑꯗꯨꯒ ꯖꯁꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯑꯔꯖꯨꯟꯅ ꯀꯝꯗꯧꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯇꯥꯔꯕꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯛꯇ ꯄꯣꯠꯆꯩ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕ ꯄꯣꯠꯆꯩ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯥꯔ ꯑꯗꯨ ꯅꯪꯅ ꯄꯦꯔꯤꯁꯇ ꯂꯩꯔꯤꯉꯩꯗ ꯑꯔꯖꯨꯟꯅ ꯋꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯒꯅꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯅꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯗ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯆꯦꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯒꯥꯔꯤ ꯆꯦꯟꯅꯕ ꯑꯗꯨꯗ ꯆꯥꯟꯁ ꯂꯧꯗꯨꯅ ꯑꯔꯖꯨꯟꯅ ꯅꯪꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕ ꯌꯥꯒꯅꯤ ꯅꯪꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯅꯤꯒꯤ ꯃꯔꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯑꯔꯖꯨꯟꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯅꯪꯗꯤ ꯇꯁꯦꯡꯅ ꯁꯅꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯗ ꯁꯨꯡꯌꯥꯎ ꯌꯥꯎꯖꯗꯦ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤꯅ ꯅꯪꯕꯨ ꯍꯥꯠꯂꯝꯗꯅ ꯑꯔꯖꯨꯟ ꯃꯇꯣꯝꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯔꯥꯅꯤꯅ ꯑꯔꯖꯨꯟ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯔꯥꯅꯤꯅ ꯑꯔꯖꯨꯟꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯌꯦꯡꯉꯣ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯁꯅꯤꯒꯤ ꯀꯥꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯖꯨꯟꯒꯤ ꯄꯣꯠꯆꯩ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯔꯖꯨꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯂꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯂꯅꯤ ꯃꯔꯝꯗꯤ ꯑꯔꯖꯨꯟꯕꯨ ꯔꯥꯅꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅꯅꯦꯅ ꯅꯍꯥꯛꯅ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝꯕ ꯄꯥꯠꯇ ꯏꯟꯊꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯒ ꯑꯩꯅ ꯄꯤꯔꯤꯕ ꯃꯦꯞ ꯑꯁꯤꯗ ꯃꯥꯔꯛ ꯇꯧꯔꯛꯎ ꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯛꯂꯣꯏꯗ꯭ꯔꯥ ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯁꯛꯈꯪꯗꯕ ꯃꯤ ꯁꯥꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯁꯤ ꯇꯨꯃꯤꯟꯅ ꯄꯤꯈꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯔꯖꯨꯟꯕꯨ ꯔꯥꯅꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯈꯪꯅꯔꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯦꯆꯦꯜꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯄꯦꯔꯤꯁꯇ ꯂꯩꯇꯦ ꯑꯩꯗꯤ ꯑꯔꯖꯨꯟꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯥꯗꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯗꯕ ꯏꯚꯤꯗꯦꯟꯁ ꯄꯤꯒꯗꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯔꯦꯆꯦꯜꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯅꯉꯣꯟꯗꯒꯤ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯑꯁꯦ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯅꯕꯅꯤ ꯕꯥꯗꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯗꯨꯅ ꯑꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯟꯈꯤ ꯃꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯦꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯔꯥꯅꯤꯅ ꯑꯔꯖꯨꯟ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯀꯔꯝꯅ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯉꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯅꯤꯁꯨ ꯀꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯅꯨꯄꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯎꯈ꯭ꯔꯦ ꯕꯥꯗꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯛ ꯂꯨꯔꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯦ ꯅꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄ ꯃꯤ ꯑꯃꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯒꯟꯕ ꯃꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩꯅ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯄꯤꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯅꯥꯅ ꯃꯦꯞ ꯑꯃꯗ ꯃꯍꯥꯛꯅ ꯁꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯟꯊꯔꯝꯕ ꯄꯥꯠ ꯑꯗꯨ ꯃꯥꯔꯛ ꯇꯧꯗꯨꯅ ꯕꯥꯗꯜꯗ ꯇꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯗꯜꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯕꯥꯗꯜꯅ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯕꯥꯗꯜ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯕ ꯋꯥ ꯑꯃꯒꯁꯨ ꯂꯩꯔꯤ ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣ
Nainana hairei numit aduda aina sanigi asiba hakchang adu pat aduda intharamdai matam aduda aina garigi trang adu hangdoktuna yenglui adubu sanidi matam adu phawba siramdri hingduna leramli wari asi taba matamda badala yamna pakhana hairei nena madugi matungdadi nangna kari tawkhrabage Nainana hairei aina trang adu hangtokluba matam aduda sanina makhut thangaladuna mabu kanbiyu haiduna hairakhi adubu ainadi accident adugi maramda losinabagidamkta mahakpu manghalage haiduna mafam aduda purakhibani karigumba aina mabu kalluba tarabadi mahakna soidana polista wari pumba likragani maram aduna ai khanpham khanglamde adubu mamaidadi ai isana isabu kanjanabagidamkta garigi trang adu thingjalami aduga sani sidri khangna aina pat adugi manungda gari adu inthakhi Masigi matungda badalna yamna sauna hairei nena adu eba tarabadi ngasaidagi ekhoina sagatliba plansing adu loina fail oiragani maramdi karigumba sanigi asiba hakchang adu police thengnare haina khallo aduga autopsy tawduna yengluba matamdadi sani gari accident siba nate mahakti isingda irangna duna sibani haibasi sungsoi soidana khangnaраklagani masiga loinana sani arjuna hatpa nate haibasi su mayamna loina khangnaragani maramdi sani siba matam aduda arjundi sanigi mama mapaga gari yadabagi punna leminari nena masi case asidi nangna mi halubagi case ni nena namu onkhaladuna khumai aina sani hatkiba nate sanidi arjuna hatkibani haujikta su nangna proof tawkhibadaine arjuna sani hatkibani haiduna masigi sumathakta badal nangbu aigi case asi thengnanabagi damakta aina paisa mayama biduna neklibani maramaduna nangi nathaw asidi aibu case asidagi kanba asini aina mi hali natraga hate haduna thigatpa adunate maramaduna nasagi nathaw khangna taw aibu case asidagi kallu aduga nangi aroiba case adu mai pangnanabu honau masigi matungda badalna wakal ngahak munna khallaba matungda hairei nangna maram oiduna aigi punsigi aroiba case asi maithi hanbadi ai ngamoi maram aduna aina nangbu soidana kallagani aduga nena nangbu tasengna case asidagi kallu haiba tarabadi wa khudima aingonda chithadana wari ligadabani nena hairei aina khangba wa khudimakti nongonda loina haikrabani badala mu hairei haujiksu aigi wakhalda karigumba kharadi phawri madudi nangna wa khara losinduna thamli haina nena hairei wari pumba aina nangi nafamna likrabani kari ahenba wa amu aina lotningai leidibage badalna nofet tawraduna hairei laibak thiraba numit aduda kari thawdok thokhi haibadugi wari adudi nangna ingonda likhibani maram aduna numit aduda thokhiba thawdoksing adugi maramda nangna libi wari sing adu achumba oiramba yai natragana oiramdabasu yai asengma thokhiba thawdok adu ona denana semdok semjin tawduna nangna ingonda wari lirakpa oirambasu yai sanibu bengdagi paisa huranba mini aduga mahak lotkibani haina mayam mamangda uliba adusu nangna tawramba oirambasu yai arjunna tawramdaba oirambasu yai maramdi nangna sanigi asiba hakchang adu langthokpa chappa matamda sanigi masada yauriba mahaki wallet adu nahakna lawthorakpa oiramgani aduga sanigi wallet tagi phangkiba mahaki ID sing adu sijenaduna nahaki jimi lawyer na sinduna mara laijadraba sanibu paisa huranduna lotkiba mi ama ohenkibani nena nayamna sauna hairei nangna hairiba wa sing adu oithoklaidaba wari ngaktani nangna hairiba sing adu chummi haina kamdona proof tawgadoribage badalna amuk nofet tawraduna hairei nena ngasaidagi nangna liriba wari sing aduda arjun amadi nakhoi ani na tawriba thabak sing adu nakhoi ani ge role adu onthoknaduna amuk yengsi nangna gari du thauduna lakpu matamda saniga nakhoi gari ga tingjinakhi nangna sanigi manakta chattuna yengluba matamda sani siriba du nahangna khanglakhi masigi matungda arjunna police ta phone tawgadoriba adu nahangna phone tawganu haiduna arjun bo thingki sanina siriba adu mahaki maral matungina sijabani mahangna seat belt fadaba amadi phone yengduna gari tharokpadagi sibani haiduna arjunda phone tawhankide masigi sumathakta sanigi asiba hakchang adubu pat makhada inthaduna manghankhinabagi plan adusu arjuna tawba plan ate nangna tawba plan ni nena hairei badal nangna hairiba wasing adu lale aidi aduguma thabak tawba ngamgadaba mi nate badalna hairei nena jimi hairiba nupa adu sidri hingli haiba khangna nangna mahakpu pat makhada inthaba ngamliba aduna takpadi nangna bu tawge khankraba thaba adudi nangna sungsoi soidana tawba ngamba mi amani nangna haiki thawdo aduna maram oiraga ahing tumpham sapam khangide wakhal yamna wakhi adubu tasengna wakhal wakhiba amadi tumpham sapam khangdriba miyoi adudi nangna te arjunni maram aduna arjuna mahaki maraladu kharada oirabasu koknanabagidamkta rani amada nirmalda makhoigi macha adu sinaba ngamdaba tarabasu makhoigi machada kari thawdok thokrabage haibadugi asengba wari adudi arjuna rani amadi nirmalgi maphamda likhi adubu arjuna su khangki madudi nena nangnadi thawdo adugi maramda karimta haidokloi haiba maram aduna thawdo adugi maramda achumba wari sing adu haidonabagidamkta arjuna sanigi mapana thabak tawriba glenmore hairiba hotel aduda nangbu kaukhi arjuna nangonda phone tawraktuna thawdo adugi matangda akhangba mi ama leire miyoi aduna blackmail tawraktuna paisa mayam purau haiduna hairakle haina nongoda pau pirakhi nangna su pakhatpadagi arjuna haiba matung ina paisa mayam puduna arjungi manakta glenmore hairiba hotel aduda chatki matam aduda arjuna tawkhiba plan adudi Glenmore hairiba hotel aduda rani amadi nirmalbu kauduna mama mapa ani dugi mamangda machanupada kari thawdok thokrabage machanupa kamdongna sikhi haibadugi matangda asengba wari haiduna
Naina nangna purakliba paisasing adu mama mapanda piramge haiduna Arjunna plan tawkhibani. Maram adunani Arjunna mahaki phondagi nangi phonda haudo adugi matangda asemga wari khudimak mayamda loina haidolagani haiduna message tharakhibado. Nangna Glenmore hairiba hotel adu yauruba matamda Arjunda mahana tawgdoriba thabak ado tawganu haina yamna kanna haijaki adubu Arjundi mahana lawriba pireb adu hongdo haiba yaramde. Maram aduna Naina nahangna aroiba pambai oina nasana tomda kanjanabagidamakta hotel aduda leiramba arumba table lem aduna Arjungi makokta hanjin thomduna Arjunnu nangna hakhibani. Adubu nahangna Arjun halaba matungda hotel adudagi nanthoktuna tuminna chatkinaba honarami adubu hotel adugi onawsing adudi mapandagi hona thonglan chinduna leirami aduga nakhoi anina langnariba adugi makhol taba matamda nakhoiga ka thangnana leiriba hotelgi miyamsing aduna nakhoigi ka adugi mamangda ngaiduna leiribani. Maram aduna nangna hong hangduna tholuba tarabadi nangna Arjun hatpani haibasi makoina soidana khanglagani. Maram aduna wakhan munna khallaba matungda nahana puragliba paisasing ado Arjungi asiba hakchang mathakta chaisenkhibani aduga nasana tomta ingshel aduda kanna yaisinjaduna nasana tomta wanthananaba nahangna honakhibani. Masigi matungda Badalna mukhuba khoraduna harai Naina nahangna tawriba plan asidi yamna fajai aidi ngasaidagi plan khodimak Rani na tawbani haiduna Rani bu yamna wangna thagaluri adubu asengba plan tawriba mi asidi Naina nahangna oiramle. Rani na mu harai phare adudi nahangna plan sing asigi maramda khangba tarabadi Rani amadi Nirmalna macha kamdawna siki haibase Arjungi mafamdagi wari pumba khangba tarabadi kari maramgidmakta makoina police ta chatribano makoina wa asi losinduna thamliba kari maramgino. Badal harai Rani amasung Nirmal makhoi ani sukhangi nahak tawba ngamba mini haibase. Maram aduna Naina nangna kaidawnungda sanigi asiba hakchang adu puthораkloi sanigi maramda wa palakloi haiba makoina sukhangi madugi sumathakta Arjun sibagi case aduda Rani da maran pumba thangjalakani haibadusu makhoi anina khangi. Maram adunani makhoi anina police ta wa kemta haidribase. Masigi matungda Badalna harai Naina kainoma yengula o haiduna thongnau manakta Naina bo kausilami aduga harai nangi hek yumgi opposite leiriba thongnau asida munna yengu kana ubagi yengu. Naina Badalna haiba matungina thongnau aduda yengtholuba matamdadi mahaki yumgi hek opposite Rani na makhoi anina wari sanariba adu munna yengduna leiramliba adu Naina su ukhi. Badalna harai Naina di case asi horokpa matamdagi hauna police ta thajaba mangkhrabani. Maram aduna machagi laman masa matomda singnanabagidamakta nangbu question senaduna leirakhibani. Naina na harai Rani na aibu senaduna leire haibasi nangnadi kamdawna khanglibano. Badalna harai Rani haiba nupi asigi maramda aina khangdaba wa amta leite aingondagi hena Rani gi maramda khangba mi amta su leiramoi. Naina na harai kamdawna no. Badalna harai Arjunna makhoi ani bu kauba matung ina makhoi ani haibadi Rani amadi mahaki nupa Nirmal Arjunga unanabagidamakta Glenmore hairiba hotel aduda laki adubu makhoi ani na hotel adu yorokpa matamdadi Arjun sire haiduna makhoina pau takhi. Makhoina hek yorokpa matam aduda nahakpu police na phaduna pukhiba adusu makhoina urami adubu Rani di hanadagi hauna police ta thajaba thamkhide. Maram aduna Rani na nangi maramda khangnanabagidamakta nangbu question senaduna leikhi nangna tawba khudimak mahangna question senakhi. Nang khata nate Rani na senariba se nahaki lawyer Jimmy dusu mahana question senakhi. Masigi matungda Rani na nahaki hek yum masigi opposite leiriba ka amada bara lauduna nangbu senanabagidamakta mahak amadi mahaki nupa Nirmal makhoi ani leikhi. Nirmal amadi Rani na makhoigi ka adudagi Naina nangna kari wari sanari kari tawri karamba miga unari haiba khudimak makhoina yamna cheksinna yengduna leikhi. Asumna Rani na nahaki lawyer adugi matung inaduna lakpa matamda nahaki lawyer Jimmy amadi aiga wari sanaba adu Rani na ukhi. Ukibada natte maangna su aigi photo kapki matam adudagi hauna aina khangki aiga amukta phawba thengnadriba miyoi asina kari maramgidamakta aibu photo kaplibano haina. Maram aduna aina su aigi alaiba pangal thongna sizinaduna Rani hairiba nupi asigi maramda aina koithi thiba hauki. Wari asi taraba matungda Naina na mu yamna sauna harai kari maramgidamaktano nangna wari pumba khanglabasu khangdaba sasinaduna aingonda wahang kaya hanglibado sanigi maramda. Badalna harai Naina ai hanadagi hauna sani amadi asigi maramda thokiba thodok ado ai hanadagi hauna achumba singado loina khangi adubu aina su asigi maramda sagaliba aranba wafam oiroidaba wafam singadusu aina nangi nafamdagi khangdokpa pamki. Maram adunani aina nawanda wahang kaya hanglibado. Naina na yamna sauna harai Badal nangna puduna lakliba khabar macheda sida yauriba photo asida Nirmal su laibak thiriba thawdo du thokpa numit aduda hotel aduda lai haibase photo asina proof tawrabani. Maram aduna Arjun haiba nupado Rani na hatpani aduga mahaki nupana Rani bu ka adudagi kanamta khangandana tuminna chatkhiba aduda mateng pangkhibani. Badal na nol aduna harai Naina nangna haibado lale Nirmal haiba nupa adudi laibak thiriba thawdo adu thokpa numit aduda mahakti hotel aduda thabak lakte mahakti suti lokhi. Nirmal di numit aduda hotel aduda magi nupi puduna Arjun unaba lakhi.
ꯍꯣꯇꯦꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯤ ꯂꯥꯛꯈꯤꯗꯦ꯫ ꯅꯦꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯣꯇꯣ ꯑꯁꯤꯗ ꯅꯤꯔꯃꯜ ꯌꯥꯎꯔꯤꯕ ꯑꯁꯤ ꯅꯍꯥꯛꯄꯨ ꯎꯗ꯭ꯔꯕꯔꯥ ꯕꯥꯗꯜ? ꯕꯥꯗꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ, ꯅꯦꯅꯥ ꯑꯩꯅ ꯆꯍꯤ 90 ꯂꯣꯌꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯀꯦꯁ ꯑꯃꯇ ꯃꯥꯏꯊꯤꯗ꯭ꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯍꯣꯠꯅꯔꯒ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯒꯨꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯊꯦꯡꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯅꯦꯅꯥ, ꯑꯩꯅ ꯅꯉꯣꯟꯗ ꯎꯠꯈꯤꯕ ꯅꯤꯔꯃꯜꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯌꯦꯡꯈꯣ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯐꯦꯛ ꯉꯥꯛꯇꯅꯤ, ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯐꯣꯇꯣ ꯉꯥꯛꯇꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯔꯃꯜ ꯃꯌꯨꯝꯗ ꯁꯨꯇꯤ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯐꯣꯇꯣ ꯑꯁꯤꯗ ꯌꯦꯡꯉꯨ꯫ ꯐꯣꯇꯣ ꯑꯁꯤꯗ ꯅꯤꯔꯃꯜꯗꯤ ꯎꯔꯦ, ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗꯗꯤ ꯅꯤꯔꯃꯜ ꯂꯦꯞꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯣꯇꯣ ꯑꯁꯤ ꯏꯗꯤꯠ ꯇꯧꯕ ꯐꯣꯇꯣꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯃꯨꯛ ꯄ꯭ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯦꯅꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯑꯆꯨꯝꯕ ꯑꯣꯟꯊꯣꯛꯀꯗꯧꯔꯤ? ꯅꯪꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯩ ꯅꯠꯇꯅ ꯅꯍꯥꯛꯄꯨ ꯖꯦꯜꯗ ꯆꯪꯒꯗꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯕꯥꯗꯜ ꯉꯥꯏꯍꯥꯛ ꯁꯥꯎꯒꯠꯂꯨꯔꯕꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯨꯛ ꯇꯞꯅ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯂꯣꯌꯔ ꯑꯣꯏꯕ ꯉꯝꯂꯔꯣꯏ, ꯃꯔꯝꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯑꯝꯇ ꯂꯩꯇꯦ꯫ ꯊꯥꯖꯅꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯀꯦꯁ ꯄꯨꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯦꯅꯥꯅ ꯕꯥꯗꯜꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯗꯜ, ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯈꯟꯊꯕꯤꯈꯣ, ꯑꯩꯒꯤ ꯂꯣꯌꯔ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯝꯇ ꯑꯣꯏꯕꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯦꯅꯥꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕ ꯑꯁꯤꯗ ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯦꯅꯥ, ꯅꯍꯥꯛꯀꯤ ꯂꯣꯌꯔ ꯑꯗꯨ ꯑꯩ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯛꯇ ꯄꯤꯌꯨ꯫ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ꯫ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯀꯔꯤꯅꯣ? ꯕꯥꯗꯜꯅ ꯍꯪꯂꯛꯏ, ꯅꯦꯅꯥ, ꯑꯔꯖꯨꯟ ꯅꯪꯅ ꯍꯥꯠꯄ꯭ꯔꯥ? ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯈꯤ꯫ ꯑꯔꯖꯨꯟꯅ ꯁꯅꯤ ꯁꯤꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ, ꯑꯩꯅ ꯊꯤꯡꯈꯤ꯫ ꯑꯔꯖꯨꯟꯅ ꯁꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯑꯆꯨꯝꯕ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯔꯖꯨꯟꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯔꯖꯨꯟꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯡꯕ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯔꯖꯨꯟꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯗꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯥ, ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯆꯨꯝꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯈꯪꯌꯥꯡ ꯌꯥꯡꯕꯅꯤ꯫ ꯅꯦꯅꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯦ ꯑꯩꯅ ꯊꯦꯡꯅꯔꯒꯅꯤ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯜꯂꯒꯅꯤ꯫ ꯅꯦꯅꯥꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯖꯦꯜꯗ ꯆꯪꯂꯔꯣꯏꯀꯣ? ꯔꯥꯅꯤꯅ ꯃꯆꯥ ꯁꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯔꯖꯨꯟ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯦ ꯖꯖꯅꯁꯨ ꯁꯣꯏꯗꯅ ꯊꯥꯖꯔꯅꯤꯀꯣ? ꯕꯥꯗꯜꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯒꯤ ꯀꯦꯁ ꯑꯁꯦ ꯑꯩꯅ ꯄꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯏꯔꯛꯄ ꯀꯦꯁ ꯑꯝꯇ ꯑꯩꯅ ꯃꯥꯏꯊꯤꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯗꯤ ꯑꯆꯝ ꯆꯝꯕ ꯀꯦꯁꯇꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯕ ꯐꯪꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯍꯩꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯩ ꯉꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯂꯨꯒꯦ, ꯑꯗꯨꯒ ꯆꯥꯔ ꯀꯩꯅꯣꯝꯃ ꯊꯛꯂꯨꯒꯦ꯫ ꯅꯦꯅꯥꯅꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯗꯜ, ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯗꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯦꯅꯥꯅ ꯃꯍꯥꯛꯀꯤ ꯂꯣꯌꯔ ꯑꯣꯏꯔꯤꯕ ꯖꯤꯃꯤꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ, ꯖꯤꯃꯤ, ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯝꯗꯧꯔꯕꯒꯦ? ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯥ, ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯒꯅꯨ꯫ ꯖꯤꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯔꯖꯨꯟ ꯑꯃꯗꯤ ꯅꯦꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯦꯡꯅꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯖꯤꯃꯤꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯋꯥ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯕꯥꯗꯜ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯗꯨꯗꯤ ꯅꯦꯅꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯦꯅꯥꯒꯤ ꯍꯦꯛ ꯃꯌꯨꯝꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯦꯅꯥꯒꯤ ꯏꯃꯨꯡꯗ ꯅꯦꯅꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯣꯌꯔ ꯖꯤꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯦꯅꯥꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯖꯤꯃꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯕꯥꯗꯜꯅ ꯄꯥꯏꯔꯝꯂꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯣꯂꯣꯝ ꯑꯗꯨꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯅꯦꯅꯥꯅ ꯃꯈꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯀꯣꯂꯣꯝ ꯑꯗꯨꯗ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯊꯤꯜꯂꯛꯈꯤ꯫ ꯅꯦꯅꯥꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯥꯗꯜꯅꯤ ꯈꯪꯂꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯅꯦꯅꯥ ꯅꯠꯇꯕ꯭ꯔꯥ? ꯑꯩ ꯅꯍꯥꯛꯀꯤ ꯂꯣꯌꯔ ꯖꯤꯃꯤꯅ ꯊꯥꯔꯛꯄ ꯕꯥꯗꯜ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯦꯅꯥꯅ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯅꯍꯥꯛꯄꯨ ꯕꯥꯗꯜꯂꯥ?
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯅꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯕꯥꯗꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯝꯕ ꯀꯣꯂꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯣꯂꯣꯝ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯀꯣꯂꯣꯝ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯀꯣꯂꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯥꯏ ꯃꯥꯏꯛ ꯔꯦꯀꯣꯔꯗꯔ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯦꯅꯥ ꯑꯃꯗꯤ ꯕꯥꯗꯜ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯔꯥꯅꯤꯅ ꯁ꯭ꯄꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯅꯥꯅ ꯖꯤꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯐꯝ ꯑꯃ ꯃꯦꯞ ꯑꯃꯗ ꯃꯥꯔꯛ ꯇꯧꯗꯨꯅ ꯕꯥꯗꯜꯗ ꯇꯥꯛꯈꯤꯕ꯫ ꯃꯦꯞ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯞ ꯑꯗꯨꯗꯤ ꯕꯥꯗꯜꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯖꯤꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯐꯝ ꯇꯥꯛꯂꯤꯕ ꯃꯦꯞ ꯑꯗꯨ ꯕꯥꯗꯜꯅ ꯄꯨꯔꯒ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯦꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯕꯥꯗꯜ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯂꯣꯌꯔ ꯑꯗꯨꯅ ꯅꯦꯅꯥꯒꯤ ꯃꯌꯨꯝꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯔꯥꯅꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯔꯥꯅꯤꯒꯤ ꯃꯆꯥ ꯖꯤꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯤꯕ ꯃꯦꯞ ꯑꯗꯨ ꯕꯥꯗꯜꯅ ꯔꯥꯅꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯦꯅꯥꯁꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯕꯥꯗꯜ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯁꯦꯡꯕ ꯕꯥꯗꯜ ꯒꯨꯞꯇꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯦꯅꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯔꯥꯅꯤꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯔꯥꯅꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯔꯥꯅꯤ ꯑꯃꯗꯤ ꯕꯥꯗꯜ ꯒꯨꯞꯇꯥ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯔꯥꯅꯤꯅ ꯎꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯦꯅꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯕꯥꯗꯜꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤ, ꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯦꯅꯥꯁꯨ ꯈꯪꯂꯦ ꯕꯥꯗꯜ ꯒꯨꯞꯇꯥ ꯁꯥꯗꯨꯅ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯥꯅꯤꯒꯤ ꯅꯨꯄꯥ ꯅꯤꯔꯃꯜꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯅꯤ ꯑꯃꯗꯤ ꯅꯤꯔꯃꯜꯅ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯤꯔꯃꯜꯅ ꯕꯥꯗꯜ ꯒꯨꯞꯇꯥ ꯃꯥꯟꯅꯅꯕ ꯁꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯧꯁꯤꯜꯂꯤꯕ ꯃꯦꯀꯞ, ꯍꯥꯞꯄꯤꯕ ꯃꯌꯥ ꯑꯃꯗꯤ ꯅꯤꯔꯃꯜꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯁꯝ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯦꯅꯥꯗ ꯂꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯕꯥꯗꯜꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯅꯦꯅꯥꯗ ꯎꯠꯈꯤ꯫ ꯕꯥꯗꯜꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯦꯅꯥ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯐꯥꯎꯕ ꯍꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯅꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫